mayam punamakpu aina ikoknona khurumjari ngasi aikoina lauthokjari basi lagliba April gi tang taruk numit asida akoi Delhi da leibiriba amadi maitei haiba maitei singna khundariba lam khunding makta mayam si thokpiraktana tang taruk sida Kaubru Kasi haiba kholaw ase akoi jantar mantar da phamjagadauri masida lam atopa singsu yauksinbiraga akoi se Kaubru haiba Kaubru dagi tholakpa akoi se Kaubru hairiba ipa sina akoi gi maitei hairiba jati subu pokpirambani haina akoi ahal laman singna thajanarmai matungina ngasi phawda akoina Kaubru Kasi haidana sajibu tha gi charauba hek loiba kanda tha amada hapta marirak akoi Kaubru Karami adubu ngasi di akoi 2023 dagidi kaba phangdana ngasi bawwa sahi ani helaglabase kadana akoi kapninga akoi se Kaubru se kaba phangaroidra haibagi nungai tawa pendaba mayamduna akoi khangaga lerakpani adubu ngasidi matam khangbagi matam loire akoi Kaubru kadaba yade April gi 6 sida akoi kananaba akoi mayamna DMCC na sinjaraga Kaubru Kasi hairiba jantar mantar da protest sama tawjagadori masida Delhi da leibiriba isin naw khuding mangna nupa nupi angang nubi punamak yauraga khoi punamak masigi khongjang ase jangsandaba yade Kaubru kadaba yade haiba wakhanse sida khoi chingsin minaga khoi pulamba chap manana ret khoi protest ase phaminaraga Kaubru Kasi haiba wahi se akhoi thamoin na chetna khoramaga akhoi madu pung phana pangthokna hotnabi